Lamdam asida thokliba irang asiga mari leinana Chief Minister N Biren luchingduna Minister gi team ma Union Home Minister Amit Shah ngasi numidang pung mapan da unnanaba leikhre. Chief Minister N Biren luchingba team adu ngasi numidang pung tarani thoirom taba adwaida Bir Tikendrajit International Airport tagi akanava flight amada Delhi gi damag Imphal thadokibani. Chief Minister na luchingba team aduda Agriculture Minister TSB Shwajit, Mahut Minister Y Kem Chan, Health Minister Dr. S Ranjan, Social Welfare Minister S Dingo, Education Minister T.S. Basanta Kumar amadi BJP Manipur Pradesh ki President A Sarda yauke hari. Works Minister Govinas Konthokjamdi numidini gi mamangda hana Delhi da leikhre, mahaksu ngasi Union Minister Amit Shah ga unaba aduda saruk yagani hari. Chief Minister na luchingba Minister gi team adu ngasi numidang Union Home Minister Amit Shah ga unagani. Amit Shah ga unarba matung da ngasi numidang athengba Chief Minister amasung mahakki loina basing Imphal da thorokani hari. Panba yavading arang Union Home Minister Amit Shah na Chief Minister N Biren da phone toroktuna hauji tholiba irang asig matang da kupna wari shanaraba matung Chief Minister amadi Minister gi team Delhi da korokpadagi ngasi Chief Minister yauna Minister sing Delhi gi damag Imphal thadokibani. Unabadu da housing Manipur da tholiba irang asig matang da kupna khanabaga loinana tha asigi kunmapan da phonggadoriba Manipur Legislative Assembly gi mifam gi matang da shu khanarba yai haina pawsin makatari.